ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ 35 ꯁꯨꯕ ꯇꯥꯡꯀ꯫ ꯆꯦꯡꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯦꯟꯗꯜ ꯑꯗꯨꯕꯨ ꯃꯆꯤꯜꯅ ꯀꯥꯝꯗꯨꯅ ꯃꯨꯠꯊꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯦꯛ ꯑꯗꯨ ꯀꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯏꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯐꯦꯠ ꯃꯌꯥ ꯀꯥꯊꯣꯔꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯆꯦꯡꯂꯩꯗ ꯏꯜꯂꯛꯂꯝꯃꯤ꯫ ꯆꯦꯡꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯏꯜꯂꯛꯂꯤꯕ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯏꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯅ ꯃꯃꯥꯏꯗ ꯑꯣꯏꯅ ꯇꯩꯁꯤꯜꯂꯛꯏ꯫ ꯆꯦꯡꯂꯩ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯐꯖꯔꯦ ꯐꯖꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯏ꯫ ꯆꯦꯡꯂꯩ ꯅꯣꯛꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯀꯝꯆꯥ ꯑꯩꯅ ꯉꯁꯥꯏ ꯀꯧꯕꯗ ꯐꯖꯅ ꯈꯨꯝꯗ꯭ꯔꯤꯗꯣ? ꯅꯪꯁꯦ ꯍꯦꯟꯅ ꯍꯔꯥꯎꯍꯟꯒꯦꯅ ꯑꯩꯅ ꯁꯥꯎꯁꯤꯟꯅꯕꯅꯤ꯫ ꯀꯩꯅꯣꯝꯒ ꯄꯤꯒꯦ, ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ꯫ ꯆꯦꯡꯂꯩꯁꯨ ꯍꯔꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯆꯤꯡꯁꯥꯡ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯀꯦꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯆꯦꯡꯂꯩꯒꯤ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯝꯃꯤ꯫ ꯆꯦꯡꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ, ꯏꯃꯥ! ꯆꯤꯡꯁꯥꯡꯗꯤ ꯆꯦꯡꯂꯩꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯤ꯫ ꯆꯦꯡꯂꯩꯁꯨ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯝꯆꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯆꯤꯡꯁꯥꯡ ꯈꯨꯝꯂꯛꯇꯦ, ꯊꯤꯛ ꯊꯤꯛ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯆꯦꯡꯂꯩ ꯁꯥꯎꯅ ꯆꯤꯡꯁꯥꯡꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯥꯟꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯃꯛꯇ꯭ꯔꯕꯗꯨꯗꯗꯤ ꯆꯦꯡꯂꯩꯒꯤ ꯄꯨꯛꯆꯦꯞꯇ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯜꯂꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯀꯣꯏꯂꯦꯡ ꯂꯦꯡꯉꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯅꯨꯕꯥ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯦ꯫ ꯆꯤꯡꯁꯥꯡ ꯇꯣꯛꯇꯦ꯫ ꯆꯦꯡꯂꯩꯁꯨ ꯐꯣꯏꯔꯤꯕ ꯆꯤꯡꯁꯥꯡꯒꯤ ꯃꯁꯝ ꯑꯗꯨꯗꯤ ꯊꯥꯗꯣꯛꯇꯦ, ꯑꯗꯨꯕꯨ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯜꯂꯛꯄꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯁꯥ ꯑꯗꯨꯗꯤ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯇꯧꯔꯛꯇꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯆꯤꯡꯁꯥꯡꯁꯨ ꯉꯝꯅꯕ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯆꯦꯡꯂꯩꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯀꯥ ꯑꯗꯨꯗ ꯑꯅꯤ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯤ꯫ ꯆꯤꯡꯁꯥꯡ ꯆꯦꯅ ꯆꯦꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯁ ꯑꯉꯥꯡ ꯃꯆꯥ ꯌꯥꯔꯦꯕ, ꯃꯤ ꯂꯣꯏꯅ ꯍꯧꯒꯠꯅꯔꯅꯤ꯫ ꯍꯧꯅꯤꯡ ꯍꯧꯒꯠꯆꯁꯅꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯥꯟꯅꯩ꯫ ꯆꯤꯡꯁꯥꯡ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯡꯂꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯁꯠ ꯐꯥꯗꯨꯅ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯆꯦꯡꯂꯩꯁꯨ, ꯑꯦ ꯐꯥꯔꯛꯀꯅꯨ ꯍꯅꯨꯕꯥ꯫ ꯆꯤꯡꯁꯥꯡ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯅ ꯆꯦꯡꯂꯩꯕꯨ ꯐꯩꯅ ꯐꯠ ꯄꯝꯈꯠꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯐꯥꯎ ꯄꯨꯔꯛꯇꯨꯅ ꯇꯞꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯅꯁꯛꯇꯣ ꯕꯨꯠ ꯃꯥꯜꯂꯤ꯫ ꯆꯦꯡꯂꯩꯁꯨ ꯐꯠ ꯂꯥꯎꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ, ꯏꯃꯥ ꯚꯨꯠꯅꯦ꯫ ꯆꯤꯡꯁꯥꯡ ꯇꯞꯅ ꯆꯦꯡꯂꯩꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯗꯥꯡ ꯑꯗꯨ ꯊꯝꯂꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯡꯂꯩꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯕꯨꯠꯅꯤ꯫ ꯆꯦꯡꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯃꯕꯨꯛꯇ ꯈꯨꯅꯤꯡꯅ ꯐꯠ ꯊꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯗꯦꯆꯣ꯫ ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯕꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯍꯜꯂꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯍꯥꯟꯅ ꯆꯤꯡꯁꯥꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅ ꯑꯅꯤ ꯑꯗꯨ ꯃꯤꯆꯥꯅꯩ꯫ ꯉꯥꯏꯍꯥꯛ ꯃꯤꯠꯐꯝꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗꯒꯤ ꯍꯣꯡꯗꯣꯛꯇꯦ꯫ ꯆꯤꯡꯁꯥꯡ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯛꯇꯨꯅ ꯆꯦꯡꯂꯩꯒꯤ ꯈꯖꯥꯏꯗ ꯄꯛꯂꯤꯕ ꯀꯦꯛ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯦꯡꯂꯩꯗꯤ ꯃꯤꯍꯨꯜꯒ ꯑꯗꯨ ꯄꯣꯈꯥꯏꯒꯗꯧꯔꯤ, ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯍꯟꯗꯦ꯫ ꯆꯦꯡꯂꯩꯒꯤ ꯃꯅꯥꯇꯣꯟꯗ ꯄꯛꯂꯤꯕꯗꯨ ꯑꯃꯨꯛ ꯇꯞꯅ ꯊꯦꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯦꯡꯂꯩꯁꯨ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯏ ꯇꯥꯅꯤꯡꯉꯦ ꯀꯝꯆꯥ꯫ ꯆꯤꯡꯁꯥꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯂꯥꯛꯑꯣ ꯑꯩ ꯇꯥꯕꯤꯔꯒꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯁꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯤꯡꯁꯥꯡꯅ ꯆꯦꯡꯂꯩꯒꯤ ꯃꯃꯥꯏ ꯑꯗꯨ ꯁꯦꯡꯅ ꯇꯥꯕꯤꯔꯝꯃꯤ꯫ ꯀꯣꯂꯦꯖꯇꯅꯤ, ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯇꯝꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯔꯕꯂꯥ ꯈꯛꯇꯗꯤ ꯇꯣꯉꯥꯟꯅ ꯃꯄꯥꯟ ꯂꯝꯗ ꯇꯝꯈꯤꯕꯅꯤ꯫ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯀꯦꯟꯇꯤꯟꯗ ꯄꯨꯂꯞ ꯐꯝꯂꯤ꯫ ꯌꯨꯍꯦꯟꯕꯒꯤ ꯍꯧꯅꯕꯤ ꯀꯥꯔꯟ ꯍꯦꯛꯇ ꯇꯥꯔꯛꯏ, ꯃꯇꯨ ꯀꯩ ꯆꯥꯁꯦꯕ? ꯌꯨꯍꯦꯟꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯟꯖꯂꯤꯗꯤ ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯏ, ꯑꯁ ꯑꯩꯅ ꯑꯗꯨꯗ ꯀꯧꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯀꯧꯗꯣꯔꯤꯌꯦ꯫ ꯇꯥꯅꯤꯡꯗꯦ꯫ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯨ꯫ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤ ꯁꯥꯎꯅ ꯑꯣꯟꯊꯣꯛꯈꯤ꯫
Malcolmna Yuhen kaino mek ta lorase ibanina Itugi minai oibadi karisu khande nupi meyam sigi minai oibadi aidi ngamaroi Pinky noklaga hairei O aigisu minai ama thiba tare Malcolmna satlangna khumlaklami E nangidi ai lerisidi Chengleina Nupa thoktaba nupadi pamde hayo Pinky Asingba pamdi Malcolm ngasidi kari lai changlabano khangde miya mangniga kawba makai hairei Hera adumain di hairakanu mi aina Pinky nungsireise yam kuirabani Pinky su harauna hairei Ha asingba Phagi amuk tawkidro Yuhenbana marak thattuna hairei Migidi nungsinakidawre Aikhoigisina kai haino khangde Anjali sauna khumlai Noina pa hairiba Yuhenba noki tawraga Haima aibu nangonda haibro natraga nangondaga pandraba Makhoi anidugi mataw aduda marup ahum adu noi Chengleina Nokpada karimta charagum se hairo Chengleina hairiba wado Anjali na khumlai As itacha nangna marolama kamchana su pizari mayamdo amta pendribra khangdi Chenglei noktuna khumlei aduna yumdani dana Pinky na kamcha se yam phaba male manba nate yam phagre Chenglei na amuk khumlei yam nati mayamni hainingai leituna phagre kamcha gumba nupa ngakta ngairadi mapuroi bana otpire nei bire mirai bire na leiriba marai bakthira nupi singse amatta leiroi Yuhenbana amu Hera aikhoida leiba nupi dusu marai bak phadoini Malcolm na amu Adui wadi aingonda leiba dusu phadoini da Angelina Ware ko taning dreyam Yuhenbana amu Nupi nang hauno thok phani ko ngasi Chenglei pakana hairei Yadri mi borbaton chanaba mi letri adu hana amta pokige aduga phawo Yuhenba ngakna hanglei Ha kanana poktuino haise Ho aina pokteba aduna aina ngang poktre baudi chenbi kinuko handaksu amu mayamadu wawa noi asumna phagi hek tongnaduna adum loina zabani marup singadu matam lairi bimagi khongchati leptana chatkibana college ki aroiba exam su pikre Malcolm ga Pinky yesu nungsinari phone da ani ado wari jikthanari Pinky na nang nei nungsirakani kaise sumta thajaru da bani yare ba adi wado is ado master loibaga cheles ko chen bada hai haidu di kaino Pinky su noklaga chalo he pakti Somda Yuhenbasu Anjali da call tawrei adubu Anjali pakhate Yuhenbasu hande namtau tawsilai Anjali handakti sauna call adu pakhatuna isaurangsili kaino chayena ba kaino ibima nangonda chayena dana kanada chayeno haino hona tuda itudi nangni kaino mori hangoi nangko itu saroi nang Anjali khumlakte pipi kamduna leiri Yuhenba handakti tapna hairei ngasi exam su loirabanina amuk phana kuina unararoine wai sanglabane ibema nangko ado Chenglei master tawthani haibro magibu noisu khangliduni makha tamthararoina adum hai leirabani kamchanadi tamthawana phanakana haibani kaigino mana tamthararo hairibo handakti Anjali bhap oihaudraduna dong hekta haidorei hoibani luhongbada borbaton chatnabane angang oina poage Yuhenba ngaklapna hairei Ha kanagi luhongba haiba hai kai hairaga Anjali kona bhap taraktuna mare adu chi Yuhenbasu tahauribani adubu khangsinadaba saduna hanjinna mukasu hanglei haujikido kanaga luhongba haibano Anjali ika tawduna hairei yare ai thame
Masi haiduna kol adu phat kaktatuna sora ma sangna hondok machinda tapna soli. As chopi he masi hairaga amu sakfam adu khangan hanjin khiduna mapi sintharai machinda su taplapna ningma kaina solei. Ai sarbu yamna nushi sarna hairamba aigi luhongbagi borbaton chatkani haibadu masu aina ningba thungalage. Yohen basu somda momonok machinda soli. Is nungsidaba sari. Phamungda phamduna Chungsang Chenglaibu lairik makha tamthanaba kanna themli. Nangbu master sida diloshinu kaidoge ngamacha. Chenglai ningai tawduna hairei. As kamcha aidi ngamoi haisini. Si ngamoba. Chenglai peri peri tawduna. Kamcha aingoda themakanu. Kaigi aidi themni. Chenglai machilga du pomthokduna hairei. Kamcha na themadi ai adum ningai phakrani. Adudaidi Anjali se chuk sarani. Chingsang sungakna. Kaigi sadoiba. Chenglai makhudo masawa tawduna hairei. Khoina master tawrina khalo. Adu edi marakta ngang pokpasu yaroi. Aduna master loiraga kona poni. Adudaidi Anjali gi borpaton chatkadoriba icha se amuk chawba ngai lerani. Adu kaidorage? Ho adu edi Anjali di leisabi aribi olani. Kaino nangna pamisina? Chenglai ikaina. Ai Haujikta nachinam kan kidaine. Ikai sanabage yaroko. Chenglai su dongekta hairei. Hoina pamise Anjali gi borbaton chanaba ngangdo pokpa pami. Magi mangau thibi nupi sigi matawasida Chingsang marai bakta makutuna thajinjadun hairei. Imai kai angang ni giside. Khoi angang oiraroi angang mama oiraduni. Chenglai gi matawaduda Chingsang tik tik nolei. Chenglai di sauna. No horunang tumei. Masi haiduna phaijub chingkhatuna tumkhre. Chingsang nokna Chenglai na supiba phaijub adu chingkhatuna hairei. Nang angang mama ohelage yarabo. Chenglai sauna hairei. Wathi torkano taningde. Wathi nati ichadi aini hena pamlibani ko. Chenglai handakti tik tik nolei. Chingsang sunoi. Mathangi ayukni pung 6 tara phawbada Chenglai di hogatti ningaidana mapurebagi pambomda monkhangna tumdi. Chingsang di mikap thoktuna ningaidana tumlibi magi nupibu nungsina yengli. Yengna Chenglai gi masamdusu makhut namaduna lamduna sanari. Chenglai ikan kanadana mikap su tholakduna mamit adu tapna panglei. Chingsang nungsina magi nupibu kaurei. Angang mama. Chenglai su tapna khumlei. Tanjaduda thong adu thinduna Anjalina mapaldagi kaurei. Kamcha itacha kaidorage tummi bahuju phawa. Chenglai phat khumlei. Hogale. Oh adudi thong samta hango. Chenglai su phokhagatuna phamungdagi kumthai. Matawaduda Chingsang pakhatna Chenglai khudang adu taphai. Chenglai ngakna. Kaino kamcha thong amta hangu khige. Chingsang yarakta ngangduna hairei. Kaino panik setana thong hang bathoke hairo nang. Mapuroibagi wahai aduda Chenglai masada yengjarei. Adudagidi pakhatna hairei. Oima ai panikti kadaino. Masidiba. Masi haiduna phamungda leiriba phanektu lamduna pirei. Chenglai su tap lauduna setchili. Chenglai thong adu phathangdorei. Anjalina. Nasa nungai tabrita cha ngasi hau thengi de. Chenglai nofet tawraga. Kaise tawdeda. Ngasi di shopping chaluse. Chenglai su harauna. Yaye. Si haigena tawbanida. Tanjaduda Chingsang su phat tholakduna hairei. Oh adugiro nangna thong hang do hairdo. Hoi.
ꯍꯥꯡꯗꯣꯛꯇ꯭ꯔꯁꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯨꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯍꯜꯂꯤꯅꯤꯅꯦ. ꯀꯥꯝꯆꯥ ꯅꯪ ꯌꯥꯝ ꯄꯛꯇꯦ. ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯕꯗꯨꯕꯨ ꯀꯩ ꯀꯥꯏꯔꯒꯦ? ꯀꯥꯏ. ꯌꯥꯝ ꯀꯥꯏ. ꯆꯦꯡꯂꯩꯅ ꯑꯃꯨꯛ ꯑꯁ ꯀꯥꯝꯆꯥ ꯌꯥꯔꯦꯕ. ꯆꯤꯡꯁꯥꯡꯗ ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯍꯅꯨꯕ ꯅꯪꯅ ꯏꯃꯥꯟꯅꯕꯤ ꯂꯧꯁꯤꯜꯂꯒ ꯌꯥꯝ ꯐꯥꯎ ꯁꯥꯔꯛꯀꯅꯨ. ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯑꯟꯖꯂꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯍꯧꯔꯤ. ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯁꯨꯅꯟꯗꯒ ꯆꯦꯡꯂꯩꯒ ꯍꯧꯅꯗꯨꯅ ꯆꯥꯛꯈꯨꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯂꯤ. ꯆꯦꯡꯂꯩꯅ ꯆꯦ ꯌꯦꯟꯁꯥꯡꯒꯤ ꯊꯥꯎꯒꯤ ꯁꯣꯛꯁꯦ ꯑꯩ ꯇꯧꯔꯒꯦ. ꯍꯣꯏ ꯍꯣꯏ. ꯆꯦꯡꯂꯩꯁꯨ ꯊꯥꯎꯒꯤ ꯁꯣꯛꯇꯨ ꯇꯧꯔꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯣꯒꯦ ꯇꯧꯔꯛꯏ. ꯁꯨꯅꯟꯗꯁꯨ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯆꯦꯡꯂꯩ? ꯈꯪꯗꯦ ꯏꯆꯦ ꯑꯣꯅꯤꯡꯉꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯣꯒꯦ ꯇꯧꯔꯛꯏ. ꯁꯨꯅꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ, ꯏꯆꯦ ꯂꯣꯏꯁꯤꯜꯍꯧꯔꯒꯦ. ꯌꯥꯅꯤ ꯏꯆꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯁꯨꯅꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯇꯧꯔꯦ ꯆꯠꯂꯣ ꯏꯆꯦ ꯌꯥꯝ ꯆꯤꯡꯅꯩ. ꯆꯦ ꯀꯩꯕꯨꯅꯣ? ꯍꯌꯦꯡꯗꯣ ꯊꯣꯏꯕꯒꯔ ꯏꯆꯦꯒꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯊꯣꯛꯎꯁꯤ. ꯀꯩꯗꯧꯕ? ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯇꯩꯃ? ꯉꯥ ꯑꯇꯥꯎꯕꯅꯦ. ꯑꯣ ꯍꯥꯎꯕꯅꯤꯅꯦ. ꯍꯩ ꯑꯍꯥꯎꯕꯒ ꯂꯥꯏꯔꯤ. ꯑꯉꯥꯡꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦ. ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯅꯪꯅ ꯑꯝꯇꯅꯦ ꯅꯝꯗꯅ ꯄꯨꯁꯤꯟꯈꯣ. ꯆꯤꯡꯁꯥꯡ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯉꯥꯡ ꯃꯆꯥ? ꯀꯥꯝꯆꯥ ꯀꯩꯁꯨ ꯇꯧꯗꯦꯕ. ꯊꯣꯏꯕ ꯀꯥꯗ ꯄꯨꯈꯠꯈ꯭ꯔꯣ ꯆꯣ. ꯆꯤꯡꯁꯥꯡꯁꯨ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯆꯦꯡꯂꯩꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ. ꯑꯁ ꯀꯥꯝꯆꯥ ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯁꯠꯇꯣꯛꯇꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ. ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯇꯨꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯀꯥ ꯌꯧꯕꯒ ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯛꯏ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯉꯥꯡ? ꯀꯩꯁꯨ ꯅꯠꯇꯦ ꯑꯣꯅꯤꯡꯕ ꯈꯛꯇꯅꯤ. ꯅꯪꯕꯨ ꯀꯩꯀꯩ ꯆꯥꯁꯤꯜꯂꯨꯔꯒꯦ? ꯑꯁ ꯀꯩꯝꯇ ꯋꯥ ꯑꯗꯨ ꯂꯣꯏꯕ ꯅꯪꯗꯦ. ꯑꯃꯨꯛ ꯑꯣꯒꯦ ꯇꯧꯔꯛꯏ. ꯃꯇꯧ ꯑꯗꯨ ꯎꯔꯒ ꯆꯤꯡꯁꯥꯡ ꯍꯔꯥꯎꯅ ꯅꯣꯛꯂꯛꯏ. ꯆꯦꯡꯂꯩꯗꯤ ꯁꯥꯎꯅ ꯀꯥꯝꯆꯥ ꯀꯩꯗ ꯅꯣꯛꯅꯤꯡꯕ ꯌꯥꯎꯒꯦ? ꯆꯤꯡꯁꯥꯡ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯦ ꯀꯩꯅꯣꯝꯃ ꯄꯤꯔꯛꯀꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯎꯄꯨꯗꯒꯤ ꯕꯦꯂꯣꯁꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯦꯡꯂꯩꯗ ꯄꯤꯔꯛꯏ. ꯆꯦꯡꯂꯩ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ. ꯁꯤ ꯇꯦꯁ ꯀꯤꯠꯁꯦ ꯑꯩꯅ ꯂꯩꯁꯤꯜꯂꯒ ꯊꯝꯃꯕꯅꯤ, ꯇꯦꯁ ꯇꯧꯔꯨ. ꯆꯦꯡꯂꯩꯁꯨ ꯇꯞꯅ ꯂꯧꯏ. ꯅꯇꯣꯝꯇ ꯇꯧꯕ ꯍꯩꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯔꯨꯝꯗ ꯇꯞꯅ ꯆꯪꯈꯤ. ꯆꯤꯡꯁꯥꯡꯁꯨ ꯊꯣꯡ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯆꯦꯡꯂꯩꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯦꯡꯂꯩ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ. ꯆꯤꯡꯁꯥꯡ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯍꯪꯉꯛꯏ ꯀꯃꯥꯏ ꯇꯧꯔꯦ ꯑꯉꯥꯡ? ꯆꯦꯡꯂꯩ ꯏꯀꯥꯏꯗꯨꯅ ꯋꯥ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯄꯥꯛ ꯉꯝꯗꯦ. ꯆꯤꯡꯁꯥꯡ ꯂꯥꯡꯇꯛꯅꯅ ꯑꯣꯏꯔꯕꯣ? ꯆꯦꯡꯂꯩ ꯍꯟꯗꯛꯇꯤ ꯇꯞꯅ ꯈꯨꯝꯂꯛꯏ. ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯦꯁ ꯀꯤꯠꯇꯨ ꯆꯤꯡꯁꯥꯡꯗ ꯄꯤꯁꯤꯜꯂꯝꯗꯨꯅ ꯅꯣꯛꯐꯦꯠ ꯐꯃꯨꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯐꯝꯊꯩ. ꯆꯤꯡꯁꯥꯡꯁꯨ ꯇꯦꯁ ꯀꯤꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯀꯥ ꯂꯥꯝꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯂꯛꯏ. ꯑꯗꯨꯗꯒꯤ ꯇꯞꯅ ꯆꯦꯡꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯁꯨ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ, ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏ ꯑꯉꯥꯡ ꯃꯆꯥ. ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯦꯡꯂꯩꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯛꯏ. ꯆꯦꯡꯂꯩꯁꯨ ꯇꯞꯅ ꯀꯥꯝꯆꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯔ ꯁꯨꯌꯦꯟ ꯁꯅꯥ ꯂꯥꯛꯑꯅꯤꯀꯣ? ꯂꯥꯛꯑꯅꯤ. ꯃꯇꯝꯗꯣ ꯉꯥꯏꯕ ꯋꯥꯔꯦ. ꯀꯨꯏꯔꯔꯣꯏ, ꯊꯥ 10 ꯉꯥꯏꯔꯤ. ꯆꯦꯡꯂꯩ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯛꯏ. ꯆꯦꯡꯂꯩꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡ ꯑꯗꯨꯗꯤ ꯄꯨꯡꯂꯥꯡ ꯂꯥꯡꯂꯝꯃꯤ. ꯍꯔꯥꯎꯕꯒꯤ ꯃꯄꯥꯟꯁꯨ ꯅꯥꯏꯔꯝꯗꯦ. ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯍꯟꯗꯦ. ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯁꯦꯟꯅꯔꯝꯃꯤ. ꯑꯟꯖꯂꯤꯒ ꯌꯨꯍꯦꯟꯕꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯌꯨꯍꯦꯟꯕꯁꯨ ꯑꯟꯖꯂꯤꯅ ꯇꯝꯕꯗꯒꯤ ꯆꯦꯡꯂꯩꯒꯤ ꯄꯥꯎ ꯑꯗꯨ ꯈꯪꯂꯝꯃꯤ. ꯃꯌꯥꯝꯅ ꯍꯔꯥꯎꯕꯗꯒꯤ ꯈꯔ ꯈꯤꯠ ꯍꯦꯟꯅ ꯌꯨꯍꯦꯟꯕꯅ ꯍꯔꯥꯎꯈ꯭ꯔꯦ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ. ꯌꯨꯍꯦꯟꯕ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ. ꯀꯩꯗꯅꯣ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯅ? ꯏꯕꯥꯅꯤ ꯗꯣꯡ ꯗꯣꯡ ꯇꯧꯕ ꯌꯥꯔꯅꯤꯅ.
ꯄꯛꯇꯦ. ꯅꯪꯅ ꯆꯤꯜꯗꯨꯅ ꯑꯩꯁꯦ ꯄꯛꯇꯦꯗꯅꯤ ꯍꯥꯏꯔꯤꯕ. ꯇꯥꯅꯤꯡꯗꯦ, ꯊꯝꯃꯦ ꯑꯩ. ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ. ꯌꯨꯍꯦꯟꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ. ꯅꯣꯡꯃ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯆꯦꯡꯂꯩꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ. ꯏꯇꯥꯎ, ꯊꯣꯏꯕ. ꯂꯨꯋꯥꯡꯂꯦꯝꯕꯅ ꯑꯃꯨꯛꯇꯪ ꯀꯧꯕꯗ ꯇꯥꯔꯗꯨꯅ ꯀꯥꯅꯟ ꯀꯨꯃꯥꯔꯁꯨ ꯊꯣꯛꯂꯛꯏ. ꯍꯥꯟꯅꯗꯒꯤ ꯏꯈꯪ ꯈꯪꯅꯕ ꯑꯣꯏꯕꯅ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯏꯇꯥꯎ ꯀꯣꯛ ꯆꯪꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯅꯣꯛꯇꯨꯅ ꯌꯥꯏꯗ ꯌꯥꯏꯗ. ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯐꯝꯁꯤ. ꯉꯁꯤꯗꯤ ꯏꯆꯥ ꯏꯃꯧ ꯂꯣꯏꯅ ꯁꯨꯅ ꯂꯩ. ꯏꯁ, ꯅꯨꯡꯉꯥꯏꯔꯦꯗ ꯑꯣꯟꯊꯣꯛꯅ. ꯑꯩꯁꯨ ꯏꯃꯧ ꯑꯇꯣꯝꯕꯤꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯑꯣꯏ ꯁꯤꯅꯤꯅꯦ. ꯂꯨꯋꯥꯡꯂꯦꯝꯕ ꯅꯣꯛꯏ. ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯂꯤꯚꯤꯡ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ. ꯀꯥꯅꯟ ꯀꯨꯃꯥꯔ ꯃꯊꯛꯔꯣꯝꯗ ꯑꯣꯟꯈꯠꯇꯨꯅ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯔꯛꯏ. ꯍꯩ, ꯇꯥꯔꯤꯕ꯭ꯔꯥ ꯅꯈꯣꯏꯕꯣ? ꯅꯪꯒꯤ ꯕꯕꯥ ꯂꯦꯝꯕ ꯂꯥꯛꯏꯅꯦ. ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯆꯦꯡꯂꯩꯗꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯅꯦꯛꯇ ꯆꯣꯡꯊꯈꯤꯗꯨꯅ ꯀꯥꯒꯤ ꯃꯄꯥꯟꯗ ꯒꯝ ꯒꯝ ꯊꯣꯛꯈꯤ. ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯄꯥꯈꯠꯅ ꯇꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯁ, ꯑꯉꯥꯡ ꯃꯆꯥ, ꯅꯪꯅꯤꯕ ꯅꯪꯕꯣ? ꯇꯞꯅ ꯆꯠꯂꯣ. ꯆꯦꯡꯂꯩ ꯆꯠꯅ ꯆꯠꯅ ꯈꯨꯝꯂꯛꯏ. ꯄꯨꯄꯨꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ, ꯇꯞꯅꯒ ꯆꯠꯄ ꯉꯝꯃꯔꯣꯏ. ꯆꯤꯡꯁꯥꯡ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ. ꯃꯥꯁꯨ ꯑꯗꯨꯝ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯥꯗ ꯌꯧꯔꯛꯄꯗ ꯁꯨꯅꯟꯗꯒ ꯂꯨꯍꯦꯟꯕꯒꯁꯨ ꯂꯩꯔꯝꯂꯤ. ꯂꯨꯋꯥꯡꯂꯦꯝꯕ ꯆꯦꯡꯂꯩꯕꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯏꯃꯧꯗꯤ ꯁꯛꯀ ꯌꯥꯝꯅ ꯐꯖꯊꯣꯛꯑꯝꯃꯦꯗꯅ. ꯆꯦꯡꯂꯩꯁꯨ ꯍꯔꯥꯎꯅ ꯄꯨꯄꯨ ꯑꯁꯦꯡꯕꯔꯣ? ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯅꯣꯛꯂꯒ ꯅꯪꯕꯨ ꯄꯨꯄꯨ ꯀꯧꯔꯅꯨ, ꯕꯕꯥ ꯀꯧ ꯍꯥꯏꯕꯅꯤ. ꯍꯦꯛꯇ ꯀꯥꯎꯕ, ꯍꯥꯟꯅ ꯄꯨꯄꯨ ꯀꯧꯔꯛꯄꯅꯤꯅ ꯄꯨꯄꯨ ꯑꯗꯨꯝ ꯀꯧꯈꯤꯕ. ꯂꯨꯍꯦꯟꯕꯅ ꯍꯅꯨꯕꯗ ꯂꯩꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ. ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯔꯞꯅ ꯍꯦꯔ ꯇꯥꯃꯣꯆꯧ, ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯃꯌꯥꯝ ꯑꯗꯨ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯏ. ꯁꯨꯅꯟꯗꯅ ꯕꯕꯥ, ꯅꯃꯧ ꯆꯥ ꯁꯦꯝꯖꯔꯛꯀꯦ. ꯁꯦ, ꯀꯩ ꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯄꯅꯤ, ꯁꯤꯁꯨ ꯄꯨꯁꯤꯟꯈ꯭ꯔꯣ. ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯑꯣꯟꯊꯣꯛ ꯌꯥꯝꯅ ꯂꯩꯔꯛꯈ꯭ꯔꯦꯗ ꯏꯇꯥꯎ. ꯏꯃꯧꯁꯤꯡꯁꯦ ꯄꯤꯖꯅꯤꯡꯕꯒꯤ ꯂꯩꯔꯛꯏꯕꯅꯤ. ꯁꯨꯅꯟꯗꯁꯨ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯏ. ꯆꯦꯡꯂꯩꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ. ꯆꯦ, ꯑꯩꯁꯨ ꯂꯥꯛꯀꯦ. ꯄꯣꯊꯥꯔꯒ ꯂꯩꯌꯨꯅꯦ. ꯑꯁ, ꯄꯣꯊꯥꯃꯟꯗꯅ ꯋꯥꯔꯦ ꯑꯩ. ꯁꯨꯅꯟꯗ ꯅꯣꯛꯂꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯃꯧ ꯑꯅꯤꯗꯨꯁꯨ ꯍꯧꯅꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ. ꯆꯤꯡꯁꯥꯡ ꯂꯨꯋꯥꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯕꯕꯥ, ꯍꯛꯆꯥꯡꯗꯤ ꯀꯔꯤꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯌꯥꯎꯗꯦ ꯌꯥꯎꯗꯦ. ꯏꯆꯥ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯕꯗꯒꯤ ꯑꯅꯥꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ. ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯏ. ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯍꯌꯦꯡꯋꯥꯏ ꯏꯄꯥꯟ ꯊꯥꯕꯗꯒꯤꯗꯤ ꯁꯤꯗ ꯂꯩꯒꯗꯕꯅꯤꯀꯣ? ꯀꯗꯥꯏꯗꯒꯤꯅꯣꯗ, ꯑꯩꯈꯣꯏꯗꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯂꯩꯔꯗꯕꯅꯤ. ꯂꯩꯅꯤ ꯍꯥꯏꯔꯒ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎ. ꯂꯨꯋꯥꯡꯂꯦꯝꯕ ꯁꯛꯐꯝ ꯑꯗꯨ ꯈꯪꯑꯣꯟ ꯑꯣꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ. ꯃꯌꯥꯝ ꯑꯗꯨ ꯁꯛꯐꯝ ꯈꯪꯍꯟꯍꯟꯖꯤꯟꯅꯩ. ꯀꯥꯅꯟ ꯀꯨꯃꯥꯔ ꯇꯞꯅ ꯍꯥꯏꯔꯛꯏ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯟꯒꯅꯨ ꯏꯇꯥꯎ. ꯏꯆꯥ ꯁꯨꯍꯦꯟ ꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯜꯂꯛꯑꯗꯕꯅꯤ. ꯉꯥꯏꯔꯤꯕꯅꯤ ꯃꯤꯀꯨꯞ ꯑꯗꯣ ꯑꯩꯁꯨ. ꯆꯤꯡꯁꯥꯡ ꯇꯞꯅ ꯕꯕꯥ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ. ꯃꯇꯝꯗꯣ ꯀꯨꯏꯔꯛꯇꯔꯤ. ꯂꯨꯍꯦꯟꯕꯅ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯋꯥꯔꯤ ꯑꯗꯨ ꯑꯇꯣꯞꯄꯔꯣꯝꯗ ꯄꯨꯊꯣꯔꯛꯂꯤ. ꯕꯕꯥꯗꯤ ꯅꯍꯥꯁꯨ ꯃꯣꯏꯊꯣꯔꯛꯏ. ꯂꯨꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯒꯤ ꯍꯥꯏꯔꯛꯂꯤꯅꯣ ꯍꯥꯏꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ. ꯂꯨꯋꯥꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯏꯆꯥꯅ ꯍꯥꯏꯕꯁꯤꯃ. ꯑꯗꯣ ꯏꯁꯨ ꯑꯟꯖꯂꯤꯗꯤ ꯂꯩꯇꯕ꯭ꯔꯥ? ꯕꯕꯥ, MUꯗ ꯆꯠꯈꯤꯕꯅꯤ. ꯏꯆꯥ ꯑꯆꯧꯕꯗꯤ ꯍꯅꯨꯔꯦꯗꯅ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯊꯣꯛꯇꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ.
ꯆꯦꯡꯂꯩꯁꯨ ꯊꯥ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯒꯤ ꯃꯁꯝ ꯑꯗꯨ ꯇꯞꯅ ꯍꯥꯠꯄꯤꯔꯤ꯫ ꯀꯥꯝꯆꯥꯎ, ꯍꯥꯎ, ꯌꯥꯝ ꯐꯩꯌꯦ꯫ ꯀꯅꯥꯕꯨꯅꯣ? ꯀꯥꯝꯆꯥꯕꯨꯅꯦ꯫ ꯊꯥꯒꯠꯄꯤꯔꯤꯕ? ꯕꯤꯅꯤ ꯂꯣꯟꯁꯤꯜꯂꯛꯑꯒꯦꯀꯣ꯫ ꯍꯣꯏ꯫ ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯒꯤ ꯃꯁꯝ ꯑꯗꯨ ꯐꯖꯅ ꯍꯥꯠꯄꯤꯔꯕ ꯃꯇꯨꯡ ꯕꯤꯅꯤ ꯑꯃꯨꯛ ꯂꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯆꯦꯡꯂꯩ ꯇꯞꯅ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯝꯆꯥ, ꯑꯉꯥꯡꯁꯦ ꯅꯨꯄꯥ ꯑꯣꯏꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯥ, ꯑꯣꯏꯔꯛꯀꯅꯤꯗ, ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯈꯪꯗꯦ, ꯑꯩꯗꯤ ꯄꯥꯈꯠꯂꯦ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯗꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯏꯆꯥꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯁꯔꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯧꯅ ꯇꯤꯜꯂꯛꯄꯗꯣ ꯑꯩ ꯄꯥꯝꯃꯦ ꯀꯥꯝꯆꯥ꯫ ꯆꯤꯡꯁꯥꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯖꯧ ꯑꯉꯥꯡ ꯃꯆꯥ, ꯀꯥꯝꯆꯥꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯆꯥꯁꯦ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯏꯆꯥ ꯑꯣꯏꯅ ꯂꯥꯛꯂꯒꯅꯤ꯫ ꯀꯥꯝꯆꯥ, ꯑꯩ ꯀꯥꯝꯆꯥꯕꯨ ꯊꯥꯖꯩꯌꯦ꯫